JFD na numit nini General Strike kauriba asigi manungda lengaki lekhata ba warep ama chapcha na thambiro ngamdragana humni chanba numitagi hena kanba khongjang changsilagani haina JFD ki konvena Jeetendra Ningomba na lengaki mafamda Jackson wathamlakli while United Club Grounder TOMTV ka akhanana unaba mata wafam ase fongdokladna mahakna hai lengaki mihut team ama hayeng Delhi da chatlaga Central Leader Singh unaduna NRC hana pangthok pinana batak shingani haiba ase haubadagi loiba fauba thazaningai oiba wafam amate yaude mamangda su thazaba kayarak pirakre adubu hanjin thazaba manghalabanina aikhoigi mihut Singh ase Thazaningai oidre NRC taudana census pangthopa yaroi haina JFD na laudun lakliba ase khangshin tasin nadana leitoklaga ngasi khakta wahai kangba horakpa asigi maram karino nahan makai kadaida leirubano miyamna taliba demand changsilakliba khongjang asigi maram karino haiba chief minister masamayek sengna khanglamgani haiba thajaraktre hayeng election mayada thoraklaga marebang nushiba sabanadi luchingbu oibe yaroi JFD na changsilakliba khongjang ase ngasi ngarangi nate JFD na census yethopiu masina delimitation tawrakpa matamda akaiba yamna lakani haina kyarak hanna haikrabani khanasi neinasi haiba matamdana tumina leithoklaga khabai khara saraba matam asida miyamgi yamna khanba lengak saraga wangang lakpa ase thajaningai oibra natraga oidabra haibadu miyamna lepiro haina mahakna phongdokhi NRC update mai pakna pangthokpa haibase tarai process nate Asamda mataukaramna NRC pangthokhi maduda kari karamba asoiba leiki haiban chingba kaya adu expert singa hana khananai nagadabane laibak thibadi aikhoigi state asidade NRC su tawhodre census operation gi formal procedure su ngarangdagi hokre aduna hojekte lambi leitrabanina mawong amadagi natraga mawong amada census operation ase pangthok khandana ba JFD na khongthang khara lokhalagane madamadu fawbi manungda lenga asna positive oiba thabak tawraga miyamda utpiyu central leader Singh Pigani unarude wari sanarude haibanadi miyamna yabangamloi phage punge hatke tukke hairasu JFD na miyamga lunina thangzilakliba khongthang ase tunghangadaba leitre ama sikibadi yai adubu tungi miro kalamdaba yade haiba wakhalona mangda thamlamlaga khongjang ase halaroi leibak ase mangkhraga yellow furu pumna mak kangkhul mutkhraga MLA minister khakta hinghoba yaroi ngasi miyamna changsilakliba khongjang ase census delimitation gi mayukta nate NRC hana pangthopiu haiba khaktani masida lan uhanana ba hona birakano ngasi JFD na kaukiba general strike asigi ahan banumita lebak miyamna saugat pirakpa asi ubada JFD na haininga leitana thagatpa phongdokli warabasu wana tungi mirogi khanbiraga hayeng nini chanba numit asisu akan mongda khongjang changsin minasi haina mahak makatana apil tawrakhi Nganang se hanagi honorable sibiso oirin obida manupaduna mana Amit Shah unai asi khabar yawbani ko Amit Shah unai Manipuri miyang apa magsi matang man wari sanagre kana ama tholak podo maduda leiba yadadana tholak male ba koi ban ga mari leine nguda mande akuni ujaba miyang ni ko makhoi mayam gi awab ga kai mu de moi gi bo simina so oiba makhoi sarga bai ba sikakdane ba makhoi masil manadri ba BJP de lene moi masin manadi se moi manani urmaya ba masi manadi ba mem aina email oi ba ai minister uje kai no ba pasa ka taner bagira ba ai gi le bi de ba ai gi sil sale bu kamu mayam sim do tika bi ne bagira ba mayam gi khallo hai bani da mayam gi khallo hai do uje khan di kai gi no sin lori kan do to ga ba bandor kan to ga ba option sungle le te sense to bu yar wai census tograba delimitation tograni delimitation tograba adu de khoi lore ai gi cha kanom jonjaga da ba khoi gi kathel de jonjaga da ba ima sina yunba phangdi se tungi haing lak da ba isa isu jing mayang gi dog ne ba masi gi sul chang gi khalla kana khoi to ya ba to robni aduna numini ne khoi uchi chathari ba bansa masida makhoi le sab evidence ba kano document or mayam da pig da ne ba kari ma pidre dra masidina kan ba mayam chang jala kane ba aduna madu gi da mukta khoi sem sablore